KUKI KHUTLAI PAIBA Shing Da KAPPAGI order PIDE HAIRIBA State Force personnel Shing Da Meitei Khul Ngakpa Shing Nongmei na Kaptuna Hatnaba order Pirabara HAINA LEIPHRAKPAM LEIKAI MEIRA PAIBI President KHETRIMAYUM MEDHA na LEINGAK HANGLAKLI Khul Ngakpa PHABA yaroi amade Khul Ngakpa hatpa yaningte haiba demanda Langthabal Kendra MEIRA PAIBI Coordinating Committee na sinduna ngase Kakwa Asem LEIKAI Community Hall da chathakiba Wakat mifam amada wafam asi fongdokladuna mahakna makhatana hai Khul Ngakliba Shing Security Force na Nongmei na Kaptuna Hatnaba thawong ase lamdam asige mama oibi Shing na tumina yengduna leiroi KUKI KHUTLAI PAIBA Shing na micham miyam da onsinduna akan bamong da attack chatharakpadade Nongmei kapnaba order PIDE haiduna Nongmei maru ama fawba kap khidaba security personnel Shing asina Khul Ngakpa Meitei Shing da onsinduna Nongmei kapliba ase laibak thibani athuba matamda mara laiba personnel Shing puthoktuna law ki matung inna chairak piu amade Fajin kiba Khul Ngakpa Shing athuba matamda condition amata yaudana thadokadabani miyam gi demand ase mari leinaba Shing na tabidrabade mama oibi Shing na tumina leithokloi haina so mahakna makhatana fongdokhe Tuka thadok piu KUKI na thang paida Nongmei paida konsa chapat budri bakhoina kapu phau hai boda thokte adu khun ngakchariba class aina da tamjariba mama da ke laga sara walaga khun karaga lejaga da isabu kari da makta da bakhoina kapaga haliba do masi yam penjade akhoi yam tona athuba thadok piu nataga de leiriba mama mayam mai wona sakta na Manipuri tumbasu yai yamna kuye bakhoina sai ani phajele ngasibo Paliba Sargana State Government amade India Government akhoi Meitei MEIRA PAIBI mama sa jing yubu hatpagi wakhandana leire masi kai gam thundok piu natagadi akhoi leiba mama punamak Manipuri da leiba MEIRA PAIBI punamak na hauji sakta na thamoi yang on na leiba mai myam so gram tan bo khairani masida Manipuri tumbasu yai